ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅꯩ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤꯆꯅꯨ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯃꯃꯥ ꯃꯄꯥꯅ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯄꯥꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯄꯥꯕꯤ ꯃꯁꯛ ꯃꯇꯧ ꯀꯥ ꯍꯦꯟꯅ ꯐꯖꯕꯃꯛꯇꯤ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯕ ꯅꯨꯄꯤꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯄꯥ ꯃꯃꯥꯅ ꯃꯔꯜ ꯃꯊꯨꯝ ꯋꯥꯠꯇꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯄꯩꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯊꯣꯏꯕꯅ, "ꯏꯗꯥꯎ, ꯑꯩꯈꯣꯏꯒꯤ ꯈꯨꯟꯗꯣꯜꯒꯤ ꯑꯄꯥꯕꯤꯗꯣ ꯈꯪꯕ ꯅꯠꯇ꯭ꯔꯣ?" ꯈꯝꯕꯅ, "ꯈꯪꯉꯤ ꯀꯩꯅꯣ, ꯑꯗꯨ ꯀꯩꯗꯧꯔꯒꯦ?" "ꯑꯗꯣ ꯑꯩ ꯀꯣꯏꯔꯁꯤꯔ ꯈꯜꯂꯤꯕ." "ꯑꯦ ꯏꯇꯥꯎ, ꯅꯪꯗꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯌꯥꯝꯅ ꯄꯥꯝꯗꯥꯏꯅꯦ? ꯃꯥꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯐꯖꯕꯁꯨ ꯑꯣꯏꯗꯦ, ꯅꯪꯕꯨ ꯍꯩꯅꯒꯗ꯭ꯔꯣꯅꯦ?" "ꯍꯦꯔ, ꯃꯁꯛꯇꯨꯒꯤ ꯅꯠꯇꯦ ꯑꯩꯅ ꯀꯣꯏꯗꯣꯏꯁꯦ, ꯃꯥꯒꯤ ꯃꯔꯜ ꯃꯌꯥꯝꯗꯨꯗꯅꯦ ꯑꯩꯅ ꯀꯣꯏꯗꯧꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯄꯥꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯇꯥꯟꯁꯤꯜꯂꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯨꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯄꯥꯕꯤꯗꯣ ꯃꯥꯒꯤ ꯆꯥꯟꯅꯖꯕꯤ ꯃꯇꯥ ꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯇꯣꯝꯕꯤ, ꯇꯣꯝꯕꯤ, ꯑꯦ ꯑꯄꯥꯕꯤ, ꯂꯥꯛꯑꯣ ꯏꯃꯨꯡꯗ, ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯒ ꯐꯝꯂꯨꯁꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯇꯣꯝꯕꯤꯒꯤ ꯀꯥꯗ ꯆꯪꯃꯤꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯑꯄꯥꯕꯤꯒꯤ ꯃꯌꯨꯝꯗ ꯃꯄꯥꯕꯨꯡꯅ ꯃꯍꯥꯛꯄꯨ ꯊꯤꯔꯝꯃꯤ꯫ "ꯍꯥꯏ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ?" "ꯍꯣ, ꯃꯃꯥꯟꯅꯕꯤꯒꯤꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯕꯅꯦ." "ꯃꯃꯥ, ꯑꯩꯅ ꯅꯆꯥꯅꯨꯄꯤꯗꯣ ꯀꯣꯏꯆꯠ ꯆꯠꯍꯟꯒꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩ ꯍꯦꯛ ꯂꯩꯇ꯭ꯔꯤꯉꯩꯗ ꯀꯣꯏꯊꯥ ꯊꯥꯔꯤꯁꯤꯕꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯦ ꯍꯥꯏꯅ ꯉꯥꯡꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯃꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯕꯣ? ꯏꯆꯥ ꯁꯦꯟꯅꯕꯁꯤꯕꯨ ꯑꯩ ꯈꯛꯀꯤ ꯏꯊꯧꯔꯣ? ꯃꯈꯣꯏ ꯄꯥꯕꯨꯡꯒꯤꯗꯤ ꯌꯥꯎꯗ꯭ꯔꯣ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯀꯣꯏꯆꯠ ꯆꯠꯄꯁꯨ ꯅꯠꯇꯦ, ꯃꯃꯥꯟꯅꯕꯤꯒꯤꯗ ꯉꯥꯏꯍꯥꯛ ꯆꯠꯆꯈꯤꯕꯅꯤ." "ꯍꯣꯏ, ꯑꯩꯒꯤꯁꯨ ꯏꯊꯧꯅꯤ, ꯑꯗꯨꯅꯕꯨ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯤꯁꯤꯅꯤ? ꯃꯔꯝ ꯂꯩꯇꯅ ꯃꯤꯒꯤ ꯌꯨꯝꯗ ꯄꯪꯆꯠꯇ ꯆꯠꯄꯗꯣ ꯑꯐꯕ ꯅꯠꯇꯦꯅꯦ ꯃꯃꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯃꯆꯥꯅꯨꯄꯤꯗꯣ ꯃꯇꯣꯝꯇ ꯌꯥꯎꯕꯅꯤ, ꯃꯊꯛꯇ ꯃꯕꯨꯡ ꯑꯃ ꯂꯩꯕ ꯅꯠꯇꯦ, ꯃꯈꯥꯗ ꯃꯧꯄ꯭ꯋꯥ ꯑꯃ ꯂꯩꯕ ꯅꯠꯇꯦ, ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯅꯥꯅ ꯃꯥꯒꯤ ꯍꯀꯟ ꯆꯪꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯇꯣꯏꯅ ꯃꯔꯩ ꯇꯧꯅꯔꯝꯃꯤ꯫ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯄꯥꯕꯤꯁꯨ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗꯒꯤ ꯍꯜꯂꯛꯂꯝꯃꯤ꯫ "ꯏꯕꯦꯝꯃ, ꯀꯔꯤꯒꯤꯅꯣ ꯑꯗꯨ ꯀꯨꯏꯅ ꯂꯩꯔꯛꯂꯤꯕ ꯑꯗꯨꯕꯣ? ꯁꯣꯝꯗꯅ ꯅꯄꯥꯅ ꯉꯥꯡꯕꯗ ꯏꯃꯥꯗꯤ ꯂꯩꯐꯝ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯕꯅꯤ." "ꯏꯃꯥ, ꯄꯪꯀꯨꯏꯁꯨ ꯀꯨꯏꯕ ꯅꯠꯇꯕꯁꯤꯗ ꯅꯈꯣꯏꯁꯤꯅꯕ ꯑꯩꯅ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯆꯠꯊꯣꯛꯄ ꯌꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯑꯄꯥꯕꯤꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯃꯁꯤꯗꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯆꯥꯛꯌꯥꯝ ꯄꯣꯛꯄ ꯇꯣꯃꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯈꯣꯏꯃꯨꯗꯣ ꯑꯉꯥꯡ ꯈꯔꯒ ꯉꯥꯄ꯭ꯔꯨꯝ ꯇꯥꯟꯗꯧꯒꯤ ꯈꯣꯡꯕꯥꯜꯗ ꯀꯟꯅ ꯍꯣꯠꯂꯝꯃꯤ꯫ "ꯇꯥ ꯈꯣꯏꯃꯨ, ꯂꯩꯇ꯭ꯔ ꯃꯥꯜꯂꯦꯗ." "ꯂꯩꯕꯅꯦ, ꯍꯧꯖꯤꯛꯇꯁꯨ ꯁꯥꯃꯤꯟ ꯐꯪꯂꯤꯕꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯂꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯇꯣꯃꯥꯜꯅ ꯁꯥꯎꯔꯤ ꯁꯥꯎꯔꯤ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯇꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯍꯥꯏ ꯅꯄꯥ ꯊꯪꯅꯕ, ꯅꯪꯗꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯨ. ꯅꯪꯅ ꯑꯍꯟꯅꯦ, ꯅꯅꯥꯎ ꯃꯌꯥꯝꯁꯦ ꯌꯦꯡꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯔꯒ. ꯀꯗꯥꯏꯗꯒꯤꯅꯣ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯇꯕ ꯈꯔꯒ ꯈꯣꯡꯕꯥꯜ ꯂꯨꯄꯥꯟ ꯈꯣꯠꯇꯅ ꯂꯩꯕ ꯈꯪꯒꯅꯦꯕ ꯅꯪ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯃꯥꯜꯗꯣ ꯁꯥꯎꯅ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯉꯥꯡꯅ, "ꯇꯥ ꯈꯣꯏꯃꯨ, ꯅꯪꯕꯨ ꯍꯣꯔꯦꯟ ꯅꯌꯨꯝ ꯆꯪꯕ ꯌꯥꯈꯤꯗ꯭ꯔꯣ? ꯏꯄꯜꯅ ꯂꯤꯆꯩ ꯄꯥꯏꯔꯒ ꯇꯥꯜꯂꯛꯄ ꯁꯣꯏꯔꯔꯣꯏꯕꯣ." "ꯀꯥꯏꯗꯒꯤꯅꯣꯗ, ꯄꯉꯥꯡ ꯉꯥꯡꯖꯔꯤꯅꯤ, ꯀꯩꯁꯨ ꯇꯧꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯊꯧꯁꯥꯗꯅ ꯉꯥꯄ꯭ꯔꯨꯝ ꯃꯈꯨꯜꯗꯨ ꯀꯟꯅ ꯍꯣꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥꯄ꯭ꯔꯨꯝ 3-4 ꯐꯥꯔꯒ ꯈꯣꯏꯃꯨꯗꯨ ꯃꯌꯨꯝꯗ ꯆꯪꯂꯝꯃꯤ꯫ "ꯅꯄꯥ ꯊꯪꯅꯕ, ꯅꯪ ꯀꯔꯤꯒꯤ ꯌꯨꯝ ꯆꯪꯂꯛꯂꯤ? ꯑꯩꯅ ꯌꯨꯝ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ?" "ꯄꯥꯕ, ꯌꯨꯝꯗ ꯂꯩꯇ꯭ꯔꯕꯗꯤ ꯀꯥꯏꯗ ꯂꯩꯌꯨ ꯍꯥꯏꯅꯣ? ꯎꯈꯥꯗꯔ ꯋꯥꯈꯥꯗꯔ ꯂꯩꯔꯨꯆꯣ." "ꯑꯗꯨꯗꯤ ꯄꯥꯕ ꯍꯦꯛ ꯂꯩꯔꯨꯔꯣ." ꯈꯣꯏꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯃꯥꯜꯗꯨ ꯁꯥꯎꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯒ ꯂꯤꯆꯩ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯑꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯈꯣꯏꯃꯨꯗꯣ ꯍꯨꯠ ꯊꯥꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ "ꯅꯄꯥ ꯊꯪꯅꯕ, ꯅꯪ ꯉꯥꯏꯈꯣ, ꯆꯦꯟꯈꯤꯅꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯗꯨ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯃꯌꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯒ ꯈꯨꯜ ꯑꯗꯨꯒꯤ ꯉꯥꯄ꯭ꯔꯨꯝꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯊꯦꯕꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ "ꯇꯥ ꯊꯦꯕ, ꯇꯥ ꯊꯦꯕ." "ꯈꯣꯏꯃꯨ, ꯀꯩꯗꯧꯔꯦ?" "ꯇꯥ ꯊꯦꯕꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯉꯥꯄ꯭ꯔꯨꯝꯗꯨꯅꯤꯁꯦ." "ꯏꯕꯣ, ꯅꯪꯗꯅꯤꯍꯦ, ꯅꯌꯥꯝꯕꯒꯤ ꯑꯄꯥꯝꯕ ꯈꯪꯅ ꯊꯕꯛ ꯇꯧꯕꯁꯤ." "ꯑꯗꯣ ꯇꯥꯗ, ꯉꯁꯤꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤ, ꯌꯨꯝꯗꯒꯤꯁꯨ ꯄꯥꯕꯅ ꯂꯤꯆꯩ ꯄꯥꯏꯔꯒ ꯇꯥꯜꯂꯛꯂꯤ. ꯆꯥꯅꯕ ꯀꯔꯤꯅꯣ ꯈꯔꯗꯤ ꯄꯤꯌꯨ." "ꯏꯕꯣ, ꯅꯌꯥꯝꯕꯁꯨ ꯆꯥꯛ ꯆꯥꯗ꯭ꯔꯤ, ꯑꯩꯒ ꯄꯨꯟꯅ ꯆꯥꯔꯁꯤ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯗꯣ ꯊꯦꯝꯃꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯈꯣꯏꯃꯨꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯂꯝꯄꯥꯛꯂꯣꯝꯗ ꯍꯩ ꯍꯦꯛꯄ ꯆꯠꯈꯤꯔꯝꯃꯤ ꯇꯥ ꯈꯣꯏꯃꯨ ꯏꯄꯜꯅ ꯉꯁꯥꯏ ꯂꯤꯆꯩ ꯄꯥꯏꯔꯒ ꯇꯥꯟꯗ꯭ꯔꯣ 이보 리세이 빠르가 딸락다나 다 태보 호이도이는 짝세 ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨ ꯑꯉꯥꯡ ꯃꯌꯥꯝꯒ ꯂꯣꯏꯅꯅ ꯂꯝꯄꯥꯛ ꯃꯆꯤꯗ ꯍꯧꯕ ꯅꯣꯕꯥꯞꯇꯨ ꯍꯦꯛꯂꯒ ꯆꯥꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯑꯄꯥꯕꯤꯗ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ ꯑꯄꯥꯕꯤ ꯑꯥꯗ ꯈꯣꯏꯃꯨꯁꯦ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯃꯥꯗꯤ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯒ ꯇꯟꯗ꯭ꯔ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯨꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯣ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯃꯅ ꯎꯔꯛꯂꯝꯃꯤ ꯇꯥ ꯈꯣꯏꯃꯨ आदा इसी अपाबी होय इसिंग सोप चखरे कराइनो असी आदुना खोइमुदा ममाई लैथोक्तुना लेसाबी मयामदुदा येंगलमी लाउ लंगनरुसे असी आदुना खोइमु अगांग मयामदा पुरागा खोलगी पुखरी तमना चटलमी अपाबी सु ममानबी खरागा पुखरीदा इसिंग सोक्तौगी तौरमी मतमदुदा खोइमुदो पुखरी अदुगी नाकलदा हौरिबा उजाव अदुगी मरुमदा लुमलगा लेसाबी मयामदुना इसिंग सोक्लिबा अदोमदा नुंगलंगलमी खोइमुना लंगलिबा नुंगतुमदो अपाबीगी मनंगलदा पालमी अयो ꯑꯁꯤꯌꯥꯗꯨꯅ ꯄꯥꯕꯤꯗꯣ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯁꯤꯟꯈꯤꯔꯝꯃꯤ ꯇꯣꯝꯕꯤꯅ ꯀꯩꯗꯧꯔꯒꯦ ꯅꯥꯡꯒꯜꯗ ꯅꯣꯡꯇꯨꯝ ꯑꯃꯅ ꯄꯥꯜꯂꯤ ꯑꯗꯨꯒꯤ ꯀꯅꯥꯅꯣ ꯌꯦꯡꯕꯅꯤ ꯎꯗꯦ ꯇꯥ ꯈꯣꯏꯃꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯕꯣ ꯃꯥꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯇꯧꯖꯒꯟꯕꯅꯤ ꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯕꯤꯗꯣ ꯏꯁꯤꯡ ꯁꯣꯛꯀꯦ ꯇꯧꯔꯝꯕꯗꯨ ꯇꯣꯛꯂꯒ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯄꯨꯟꯗꯨ ꯂꯩꯃꯥꯏꯗ ꯊꯝꯂꯒ ꯎꯖꯥꯎ ꯑꯃ ꯍꯧꯔꯤꯕ ꯑꯗꯣꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯄꯥꯕꯤꯁꯦ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯂꯤꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯉꯥꯡꯁꯥ ꯆꯦꯜꯍꯧꯔꯁꯤ ꯂꯥꯛꯑꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯗꯣ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒ ꯂꯨꯝꯂꯝꯕꯗꯒꯤ ꯆꯦꯟꯗꯧꯒꯤ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯣꯡꯇꯨꯝ ꯑꯃꯗ ꯃꯈꯣꯡꯗꯨ ꯄꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯁꯥꯎꯅ ꯂꯥꯛꯂꯝꯕ ꯑꯄꯥꯕꯤꯗꯣ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯑꯝꯃꯤ ꯑꯄꯥꯕꯤꯅ ꯅꯣꯛꯄꯗꯨꯗ ꯈꯣꯏꯃꯨꯗꯨ ꯏꯀꯥꯏꯗꯨꯅ ꯃꯐꯝꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯐꯝ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ ꯅꯪꯕꯨ ꯀꯥꯏ ꯆꯠꯂꯨꯔꯤꯅꯣ ꯍꯨꯔꯥꯟꯕ ꯐꯥꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯗꯣ ꯃꯇꯣꯞꯇ ꯃꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ मागी मतौदुदा तोंबीदो इंगंगंगना मतादा येंगदुना लेरमी असुम तौना अबाबी ममानबी मयामगा इसिंग सोक्लगा मयुमदा हनखिरमी मयुम हनबगी लंबीदा थोइबदी अबाबी बु लाकपा गाइदुना लेरमी खंबना इदाव अपाबी होय आदा लाकले कराइनो गसिदी हेक्ता नुक्सी पामी हारदमने असी हाइदुना थोइबदो अपाबी होय लाकपा गाइरमी थोइबा अपाबी होयना मना योक्सलकपदा अपाबी बु कौरकलमी अपाबी इसिंग सोक्लुरिरो वा अमखक हाइजबा यागद्रो इबुंग करी वानो अपाबीगी वादु ताबदा थोइबा मागी पुगनिंगी वाफम खरा हाइरकलमी मदु ताबदा अपाबीना थोइबदा खुल अमतदा लेमिनरगा बिदेक अरानबी येंगी हाइदुना चैरमलगा अपाबीदो खोंथांग यांगना थांगदुना चखिरमी मसक मदौ फजदना कोइगी खलिबोय निंगली माले ह मरन मथुम खरा लेबदुदा हाइबगी वाने याद्रगना तोक्लिदना यारेबो नुपीना याबिद्रगा अदुक छाउरिदबो करिगिनो अदुगी सरुक अतोपा अमु येंगनबा तौसि असी हाइदुना मताउ मयामदोगा लोइनना थोइबा अतोपा खुलदा नुपी लुम्बा चखिरमी नाकल अमरोमदना अपाबीगी ममा थंबालगी मता अमना अपाबीबु ममौ ओइजरगे हाइना हाइरमी थंबालनसु हराउ हराउना यारमी असुम तौना थंबाल अमदि महाकी मतागना मसा अनिगी वा लोइसिनरमी इमाबु ngauब्रा वादु लोइसिनद्रिगाइदा अꯩꯉꯣꯟꯗ ꯍꯥꯏꯐꯦꯠꯇꯁꯨ ꯍꯥꯏꯔꯝꯕ ꯌꯥꯏꯗꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯤꯗ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯅꯪꯕꯨ ꯌꯥꯕ ꯉꯝꯂꯔꯣꯏ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯀꯃꯥꯏꯅ ꯍꯥꯏꯗꯧꯔꯤꯒꯦ ꯋꯥ ꯂꯣꯏꯁꯤꯟꯈ꯭ꯔꯀꯥꯟꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯗꯣ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯝꯕꯥꯜꯒꯤ ꯃꯇꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯨꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ इपुंगो इमाना सलीबा से नंगी याइफानबनीने नुपी मसादो मसक मतौ हाइरे येंगबा दुम याइ मरल मथम हाइरे अदुम लै मसिदबु नंना पामद्रिबा सिबु करिगिनो इमा नुपीदो मरल मथम फना लेरसो अई पामदेबा अईगिसु खंगनजबी लेजे कैदौगे अई नोइने सलीदो याबा ngमलोय असी आइदुना थानलदो मयुमदगी थोखिरमी थानलगी ममादो मचानुपाना लुहोंगबादो याबा ngमलो हाइरकपा अदुदा हुमांगना पिगांगलमी अईबो करमनो तौदोरिबा सिबो सोमदना लुहोंबगी वासु लोइसिलुरे तौरिसे अदुगा हौजिक सिबो लुहोंबा ngमलोय हाइरिबा सिबो कइनो एना तौदोइ सिबो
Asi haiduna Thanelgi mamado imung lambyaiduda hangal handa chattuna leirami. Matamduda Thanelgi mapadu mapaldagi imungda changlakpaga mapa chanarami. Nupi kaidawre aduda hangal handa chattuna leiridubo. Makhoi pamu nacha nupada aina luhongbagi wada hongdoklubada mana yaba ngamloi hairine. Aidi hana haidro nacha nupagi wa amata khisaina maduda nangna tadabi wa haikta losinari banatro. Hauji kari sare kaina makhoi pabungna haibiriba dubo nanai nupi seliba se magi phanabani makhoi pabungna yadaba yare haina nacha nupada haibiyo lohongba se kairabadi itaduna ibu kari khankhine. Hoi hoi hairage asi haiduna Thanelgi mapado mapi hongba changkhirami asumna matam khara haukhre apabidi masado luhongdawri ne tawribado masado ithak thakalami. Tombe luhongdawri ne tawribase ai isase karino mafam marang amata khangde tawrise masaksu khangdaba tuda nang karigino luhongba ya tholidubo. Ibema wa hana loina leiramle aduda bukaramna aini yaba ngamloi haidoino ima pabagi maikhunaba thabak tawbadi ai pamde. Hoise pharine kanade ibema wakhalwadi sarupudine singju dum chatholusi. Asi haiduna makhoi anido singju machal semlaga singju sarami. Nakal amaramdana khoimudu khuldugi angang kharaga lapakta sanaribadu yengduna leirami. Ta khoimu na isi apabigi paw ama tarabro. Kari pawnu aidi tadena. Isi apabido luhongdawre kare asengbro haise. Khoimu maramdi kari kino khangdana apabina luhongdawre haibuda tabada mathamoida nungaitaba phauраklami adubu karisu haide tuminda lekhirami. Matamna sum haukhibana apabigi luhongbagi matam su naksalaklami aduga apabigi imungdo punglanglanglami. Ibema nahakpu ima hoina seli langliba mayamsida kari naning thungdaba yaurige naning thungdrabasu ima dhekta hayu ima nane amata walhaloi. Ima ga pabagana nasai seli langli mayamsida piandaba karisu leijade adubu ima aini yamsu thadawtuna chakrabadi nakhoidi kanana yengsinhaune angawbi adugi bukarigi waribano napabung soisu yamna ahal oiba natri hayeng wai solaklaba matamdada ibungo puraktuna ne sida kok leiraga loire. Asi haiduna mama masado hayeng wai luhongba loiraga nupado mayumda puraktuna yawong inbagi wakhanaba loirami. Asumna sum haukhibana apabigi luhongba numisu oiraklami apabido mayam changduna luhongbagi kaina amana setchagadaba phijet leiteng mayamdo sesinba haurami. Matamduda nupa mayumgi ahal ani khak laklami nokhoina kaino luhongbagi pungja naksilaklaba matamsida nupa mayumdagi ahal ani khaktamak lakpiriba sibu kari matawno. Ibungo aikhoina laklibase luhongba ase toklasi haijagi haina laklibani karino ahal na haibiriba adubo luhongdawba pungja kharta ngairaba kansida luhongba toklasi hairibasibu ahalgise aikhoibu sitabagi waro. Ibungo adugi nate somda luhongdawriba nupado nupi ama uduna lahauri aduna haidokpa lakpane aikhoi. Asi haiduna ahal anido mafamda thadawtuna thuna chakhirami lokhoide ahal adugi wadu tabada hubaga napi kangduna masado phathanaba kana hotnarami. Makhoi pabu haujikta ahal ani khanglaambadubu kari hairamlibanu. Haujikti fajaredana luhongnaba hainariba nupado nupi atopa ama puduna lakle haina haidokpa laklini kaino haisibo adu oirabadi isa nupigi luhongba se kaiba tarbo hairibasibo taridana luhongdobu nupadi leitana. Asi haiduna matai manawdo miyam mamangda ikaiba nangba tare haina wakhal warami tawribado khul adugi angangsing khoimuga loinaba kharana urami. Madu ubada makhoi mayamdo khoimuda tamluse hainarami asum tawna makhoi ahum marido khoimubu koithi thirami. Kaina thangda khoimudu khulgi pukri nakalda hoba uzaw aduda ngaduna tumina phamlaga leiba thengnarami. Ta khoimu aikhoi dinang thibada khulse sinba thungna chalurabani kaigino noi nei thiribo ataigi nateda isi apabigi luhongbudo gadore habano haiba phabo loidri luhongbudo kaire haba nupado
ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦꯅ ꯍꯥꯏꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯏꯃꯨ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩꯗ ꯐꯝꯂꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯄꯥꯕꯤ ꯍꯣꯏ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯈꯣꯏꯃꯨꯅ ꯑꯄꯥꯕꯤ ꯍꯣꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯄꯥꯕꯤꯗꯣ ꯍꯤꯛꯅ ꯀꯞꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯃꯥꯕꯨ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯐꯩ, ꯍꯌꯦꯡꯋꯥꯏ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯅꯤ ꯀꯥꯏꯅ ꯌꯥꯝꯅ ꯍꯥꯏꯈꯤꯗꯥꯏꯅꯦ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯥꯏ, ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯑꯩꯕꯨ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜꯒ ꯂꯣꯏꯅ ꯁꯦꯠꯆꯤꯟꯕ ꯂꯣꯏꯔꯕ ꯃꯇꯝꯁꯤꯗ ꯍꯣꯡꯂꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯗꯣ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯊꯕꯥꯁꯨ ꯃꯆꯥꯕꯨ ꯀꯞꯄ ꯊꯦꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯥꯕꯤꯗꯣ ꯃꯃꯥꯅ ꯊꯦꯝꯂꯒꯅ ꯍꯦꯟꯅ ꯀꯟꯅ ꯀꯞꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯀꯥꯏꯗꯅꯕ ꯕꯣꯔꯗꯨ ꯃꯥ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯄꯥꯕꯤꯒꯤ ꯃꯄꯥ ꯂꯨꯈꯣꯏꯗꯤ ꯍꯔꯥꯎꯕꯒꯤ ꯉꯛꯈꯩ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯈꯣꯏꯃꯨꯗꯣ ꯃꯌꯨꯝꯒꯤ ꯃꯤꯗꯒ ꯑꯃꯠꯇ ꯇꯥꯛꯇꯕꯤꯗ ꯈꯨꯗꯛ ꯑꯗꯨꯗ ꯑꯄꯥꯕꯤꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯌꯥꯎꯕ ꯂꯥꯛꯄ ꯈꯣꯏꯃꯨ ꯍꯣꯏꯒꯤ ꯊꯪꯅꯕꯒꯤ ꯑꯍꯜ ꯑꯃꯅ ꯄꯥꯎꯗꯨ ꯇꯃꯥꯜꯗ ꯇꯝꯂꯝꯃꯤ꯫ ꯑꯆꯧ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕ꯭ꯔꯣ? ꯃꯗꯨꯒꯤ ꯅꯄꯥ ꯊꯪꯅꯗꯕ ꯑꯗꯨꯅ ꯇꯧꯔꯤꯕꯗꯣ ꯑꯩꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯣꯜꯂꯤꯕꯅꯤꯅꯦ꯫ ꯈꯪꯗꯦ ꯃꯃꯥ, ꯑꯩꯅ ꯀꯩꯗꯧꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯗꯣ ꯃꯥꯒꯤ ꯂꯤꯆꯩꯗꯨ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯨꯔꯒ ꯂꯨꯈꯣꯏ ꯍꯣꯏ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯆꯪꯂꯛꯄ ꯎꯕꯗ ꯂꯨꯈꯣꯏꯗꯨ ꯆꯦꯟꯊꯣꯛꯇꯨꯅ ꯍꯔꯥꯎꯅ ꯇꯣꯃꯥꯜꯗ ꯈꯨꯔꯨꯝꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯉꯥꯎꯕꯗꯣ ꯀꯥꯏꯗ ꯂꯩ? ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯀꯧꯊꯣꯔꯛꯎ, ꯋꯥꯔꯤ ꯁꯥꯟꯅꯒꯦ꯫ ꯏꯕꯥꯏ, ꯐꯤꯒꯠꯄꯤꯈꯤꯒꯅꯨ, ꯇꯞꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯁꯤ꯫ ꯏꯕꯨꯡꯉꯣ, ꯑꯩ ꯅꯪꯒꯤꯁꯤꯗ ꯋꯥꯊꯤ ꯋꯥꯔꯦꯡ ꯉꯥꯡꯅꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯀꯅꯥꯏꯅꯣ ꯏꯆꯥꯗꯣ? ꯊꯨꯅ ꯀꯧꯊꯣꯔꯛꯎ꯫ ꯍꯦꯔꯥ ꯏꯕꯥꯏ, ꯍꯥꯏꯐꯝ ꯊꯣꯛꯏ ꯍꯥꯏꯕꯒꯤ ꯑꯗꯨꯛ ꯍꯥꯏꯕꯅꯤ꯫ ꯏꯕꯥꯏꯒꯤ ꯋꯥꯇꯥ ꯈꯣꯟꯗꯥꯗꯨꯗꯤ ꯏꯕꯥꯏꯒꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯕ ꯇꯥꯔꯦꯗ꯫ ꯐꯥꯕꯨ ꯐꯥꯗꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯅꯤꯈꯛꯇꯨ ꯌꯦꯟꯅꯔꯛꯑꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯈꯣꯏꯃꯨꯗꯣ ꯏꯃꯨꯡꯗꯒꯤ ꯃꯣꯡ ꯍꯥꯗꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯃꯥꯜꯗꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯄꯥ ꯊꯪꯅꯕ, ꯅꯪꯗ ꯂꯩꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯗꯣ ꯂꯤꯆꯩꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯈꯣꯏꯃꯨꯗ ꯀꯟꯗꯧꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯍꯦꯔꯥ ꯏꯕꯥꯏ, ꯏꯕꯥꯏꯅ ꯏꯕꯥꯏꯒꯤ ꯌꯨꯝꯗ ꯄꯪꯇꯧ ꯇꯧꯕꯅ ꯇꯧꯕꯅꯤ, ꯑꯁꯤꯗꯗꯤ ꯇꯧꯕꯤꯔꯛꯀꯅꯨ꯫ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯈꯣꯏꯃꯨꯁꯦ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯔꯕꯅꯤ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯗ ꯂꯩꯔꯒꯗꯕꯅꯤ꯫ ꯍꯥꯏ ꯈꯣꯏꯃꯨ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯍꯥꯛ ꯑꯩꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯅꯤ꯫ ꯅꯪꯅꯁꯨ ꯑꯩꯈꯣꯏꯕꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪꯒ ꯑꯩꯈꯣꯏꯒ ꯃꯔꯤ ꯇꯠꯅꯔꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯗꯨ ꯁꯥꯎꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨ ꯃꯄꯥꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯂꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯪꯁꯦ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯒꯤꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ꯫ ꯂꯨꯈꯣꯏꯅ ꯍꯥꯏꯔꯤꯗꯨ ꯈꯣꯏꯃꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯅꯣꯛꯐꯦꯠꯇꯃꯛ ꯇꯧꯔꯝꯂꯒ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯈꯣꯏꯃꯨꯗꯣ ꯑꯄꯥꯕꯤꯒꯤꯗ ꯌꯥꯑꯣꯡ ꯏꯟꯗꯨꯅ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯈꯣꯏꯃꯨꯗꯣ ꯀꯌꯥ ꯍꯩꯅ ꯐꯥꯠꯇꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯜꯂꯒ ꯂꯩꯕ ꯇꯥꯔꯝꯃꯤ꯫ ꯃꯣꯏꯇꯥ, ꯑꯁꯤꯗ ꯂꯩꯕꯁꯤꯕꯨ ꯍꯩꯅꯗꯕ꯭ꯔꯣ? ꯅꯣꯡꯃꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤꯕꯁꯤꯕꯣ? ꯍꯩꯅꯩꯗ, ꯍꯩꯖꯤꯜꯂꯤꯗꯣ ꯈꯪꯂꯦ꯫ ꯑꯗꯣ ꯁꯨꯝ ꯏꯀꯣꯏ ꯀꯣꯏꯅ ꯂꯣꯏꯅꯕꯁꯦ ꯏꯃꯥ ꯄꯥꯕꯅꯁꯨ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯣꯏꯇꯥꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯅꯥꯏ ꯅꯨꯄꯤꯗ ꯆꯤꯡꯅꯗꯅ ꯍꯥꯏꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯅ ꯈꯣꯏꯃꯨꯒꯤ ꯃꯕꯨꯛ ꯄꯦꯟꯅꯕ ꯅꯨꯡꯇꯤꯒꯤ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯣꯏꯃꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯗꯨꯝꯅ ꯃꯥꯒꯤ ꯍꯣꯠꯅꯕꯤꯕ ꯑꯗꯨꯗ ꯃꯌꯨꯝꯂꯣꯝꯒꯤ ꯋꯥꯈꯜ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯎꯕ ꯍꯧꯖꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯈꯣꯏꯃꯨꯗꯣ ꯑꯄꯥꯕꯤꯅ ꯇꯞꯅ ꯇꯞꯅ ꯁꯨꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯣꯏꯇꯥ, ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯆꯥꯛꯇꯣ ꯃꯣꯏꯇꯥꯅ ꯑꯃꯨꯛꯇ ꯊꯣꯡꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ, ꯑꯩ ꯊꯣꯡꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯏꯃꯨꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯄꯥꯕꯤ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛ ꯊꯣꯡꯕ ꯆꯪꯈ꯭ꯔꯕꯗ ꯃꯐꯤ ꯑꯃ ꯌꯥꯟꯁꯤꯜꯂꯒ ꯂꯩꯀꯥꯏꯗ ꯋꯥꯔꯦꯝ ꯁꯨꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯨꯈꯣꯏꯗꯣ ꯏꯪꯈꯣꯜꯗꯒꯤ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯈꯣꯏꯃꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯍꯦ, ꯆꯥꯛꯇꯣ ꯅꯪꯅ ꯊꯣꯡꯂꯕꯣꯏꯔꯦ? ꯍꯣꯏ ꯄꯥꯕ, ꯅꯆꯥꯅꯨꯄꯤꯗꯣ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯂꯕꯅꯤ꯫ ꯁꯤꯗꯒꯤꯗꯤ ꯌꯥꯝ ꯇꯣꯏꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯤ ꯍꯧꯔꯛꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯣ ꯃꯉꯛ ꯍꯥꯏ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯣꯏꯃꯨꯗꯤ ꯂꯨꯈꯣꯏꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯣ ꯀꯔꯤꯅꯣ ꯈꯟꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯄꯥꯕꯤꯗꯣ ꯇꯣꯏꯅ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯆꯥꯛꯊꯣꯡ ꯐꯧꯁꯨꯗꯣ ꯈꯣꯏꯃꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯈꯣꯏꯃꯨꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯁꯥꯗꯣ ꯏꯐꯛ ꯐꯛꯆꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯃꯃꯥ, ꯏꯃꯥꯛ ꯅꯨꯄꯥꯁꯤ
ꯑꯩꯈꯣꯏꯒꯤꯁꯤꯗ ꯂꯩꯕꯁꯤ ꯏꯍꯩ ꯍꯩꯅꯗꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯃꯁꯥꯁꯤ ꯏꯐꯛ ꯐꯛꯁꯤꯅ ꯎꯏꯅꯦ ꯃꯈꯣꯏ ꯄꯥꯕꯨꯡ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯔꯤꯕꯁꯤꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯂꯩꯔꯨꯕꯁꯨ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯃꯥꯡ ꯅꯨꯄꯥꯒꯤ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯑꯄꯥꯕꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯣꯏꯅ ꯈꯜꯂꯝꯗꯦ ꯃꯍꯥꯛꯀꯤ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯉꯥꯛꯇ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ ꯑꯄꯥꯕꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯨꯜ ꯂꯩꯀꯥꯏ ꯀꯣꯏꯅ ꯆꯠꯇꯨꯅ ꯃꯇꯝ ꯂꯦꯟꯊꯣꯛꯇꯨꯅ ꯑꯅꯝꯕ ꯃꯇꯝꯗ ꯂꯩꯔꯝꯃꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯊꯣꯏꯅ ꯈꯜꯂꯝꯗꯦ ꯅꯨꯄꯤ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯁꯥꯖꯠ ꯂꯤꯆꯠ ꯑꯁꯤ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯨ ꯏꯃꯥꯗ ꯑꯅꯝꯕꯅ ꯇꯧꯍꯜꯂꯤ ꯑꯩ ꯑꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯄꯥꯝꯗꯦ ꯃꯣꯏꯇꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯄꯪꯂꯩ ꯃꯔꯩꯕꯤꯌꯨ ꯅꯅꯥꯏ ꯅꯨꯄꯤꯅ ꯆꯠꯄ ꯈꯣꯠꯄꯗ ꯄꯪꯄꯥꯗ ꯄꯥꯅꯕꯤꯔꯛꯀꯅꯨ ꯑꯩ ꯅꯨꯄꯥꯅ ꯁꯨꯃꯥꯏꯅ ꯀꯨꯞꯅ ꯁꯦꯟꯅꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯅꯐꯤ ꯑꯃ ꯏꯁꯤꯜꯂꯒ ꯈꯨꯜ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯈꯤꯔꯝꯃꯤ ꯈꯣꯏꯃꯨ ꯍꯧꯖꯤꯛꯇꯗ ꯀꯔꯤꯅꯨꯡꯒꯤ ꯌꯨꯝ ꯄꯥꯜꯂꯨꯕꯅꯣ ꯍꯥꯏꯗꯣ ꯌꯧꯔꯝꯃꯤ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤꯗꯃꯛ ꯅꯨꯡꯁꯤꯔꯕ ꯃꯃꯥ ꯃꯄꯥ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯒ ꯑꯣꯏꯔꯛꯂꯤꯕ ꯃꯇꯧꯗꯨꯗ ꯈꯣꯏꯃꯨ ꯄꯦꯟꯗꯕ ꯑꯁꯨꯝ ꯐꯥꯎꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃꯅ ꯆꯠꯂꯤꯕ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯤ ꯍꯥꯏꯔꯝꯕꯒꯦ ꯏꯃꯥ ꯇꯣꯝꯕꯤ ꯍꯣꯏꯗꯅꯤ ꯍꯥꯏꯔꯝꯕꯅꯤ ꯃꯁꯤꯅ ꯀꯝꯗꯧꯗꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯕꯁꯤ ꯃꯁꯥꯁꯦ ꯃꯌꯨꯝ ꯄꯥꯜꯂꯕꯅꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯇꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯕꯅꯤ ꯍꯥꯏꯕꯁꯦ ꯏꯈꯟ ꯈꯟꯊꯗ꯭ꯔ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯏꯃꯥ ꯑꯩꯅꯁꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯈꯨꯝꯂꯛꯏ ꯊꯝꯕꯥꯜ ꯈꯣꯏꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯋꯥ ꯈꯔꯗꯤ ꯍꯥꯏꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯈꯣꯏꯃꯨꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯑꯁꯨꯝ ꯇꯧꯅ ꯑꯄꯥꯕꯤꯅ ꯇꯣꯝꯕꯤ ꯍꯣꯏꯗꯒꯤ ꯍꯦꯛ ꯍꯜꯂꯛꯄꯒ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯏꯕꯦꯝꯃ ꯅꯪꯁꯦ ꯃꯧ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯔꯕꯣ ꯍꯧꯖꯤꯛꯄꯨ ꯅꯪꯅ ꯈꯨꯜ ꯂꯩꯀꯥꯏꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯥꯟꯅꯒꯤ ꯂꯩꯁꯥꯔꯤꯉꯩ ꯃꯇꯧꯗꯣ ꯌꯥꯕ ꯅꯠꯇꯦꯅꯦ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ ꯑꯩꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯄꯪꯆꯠꯇ ꯆꯠꯄꯗꯧꯅ ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯗꯣ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯊꯝꯕꯥꯜꯗꯣ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯍꯥꯏꯗꯨꯅ ꯁꯣꯜꯂꯒ ꯂꯩꯍꯧꯔꯝꯃꯤ ꯑꯄꯥꯕꯤ ꯆꯪꯂꯛꯄ ꯎꯕꯗ ꯈꯣꯏꯃꯨꯅ ꯑꯃꯨꯛ ꯑꯄꯥꯕꯤꯗ ꯉꯥꯡꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯃꯌꯥꯝꯅ ꯈꯜꯂꯤꯁꯤꯕꯣ ꯑꯩꯕꯨ ꯎꯕꯒ ꯍꯦꯛꯇ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯁꯤꯕꯣ ꯑꯩꯁꯤꯕꯨ ꯅꯣꯏ ꯃꯌꯥꯝꯒꯤ ꯉꯥꯡꯐꯝ ꯑꯣꯏꯅ ꯎꯔꯕꯣ ꯑꯄꯥꯕꯤ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯋꯥꯈꯜ ꯂꯥꯛꯇꯣꯏꯁꯤꯕꯣ ꯇꯞꯅ ꯇꯞꯅ ꯐꯔꯛꯆꯅꯤ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ ꯑꯣ ꯃꯣꯏꯗꯥꯁꯦ ꯑꯩꯒ ꯂꯩꯃꯤꯟꯅꯕꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯌꯨꯝꯗ ꯀꯣꯛꯍꯜꯂꯒ ꯂꯩꯔꯨꯔꯣꯗꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯅ ꯆꯪꯂꯛꯇꯨꯅ ꯈꯥꯝꯗꯣꯛꯂꯝꯃꯤ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯈꯟꯅꯔꯤꯕꯣ ꯂꯩꯀꯥꯏꯅ ꯇꯥꯔꯒ ꯅꯣꯛꯅꯈꯤꯅꯤꯅꯦ ꯊꯝꯕꯥꯜꯅ ꯈꯥꯝꯗꯣꯛꯂꯛꯄ ꯑꯗꯨꯗ ꯑꯅꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯊꯝꯕꯥꯜꯅ ꯀꯔꯤꯒꯤ ꯈꯟꯅꯔꯤꯅꯣ ꯍꯪꯂꯝꯃꯤ ꯏꯃꯥ ꯅꯃꯧ ꯅꯨꯄꯥꯁꯦ ꯁꯤꯗ ꯂꯩꯕ ꯌꯥꯝꯅ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯩꯅ ꯋꯥꯔꯕꯗꯤ ꯌꯨꯝꯗ ꯍꯜꯂꯣ ꯍꯥꯏꯔꯨꯕ ꯑꯗꯨꯒꯤ ꯑꯩꯒꯤ ꯃꯥꯏ ꯑꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯅꯤꯡꯊꯤꯅ ꯍꯥꯏꯕ ꯌꯥꯗꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪꯁꯨ ꯃꯗꯨꯕꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ ꯅꯪꯒꯤ ꯍꯛꯇꯒꯤ ꯏꯕꯨꯡꯉꯣꯁꯦ ꯃꯌꯨꯝꯗ ꯏꯟꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤ ꯀꯥꯎꯔꯤꯕꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯉꯥꯡꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯣꯃꯥꯜꯗꯣ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯕ ꯍꯧꯔꯛꯂꯝꯃꯤ ꯌꯥꯏꯃꯅ ꯕꯥꯕꯥ ꯍꯛꯆꯥꯡꯁꯦ ꯌꯥꯝ ꯁꯣꯟꯅ ꯎꯔꯦ ꯇꯥꯆꯧꯗꯣ ꯀꯧꯔꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯀꯧꯔꯨꯅꯨ ꯃꯗꯨꯒꯤ ꯅꯄꯥ ꯊꯛꯅꯗꯕꯗꯣ ꯃꯥꯕꯨꯅꯦ ꯑꯩꯅ ꯏ ꯃꯇꯨꯡꯗꯒꯤ ꯆꯥꯎꯅꯕ ꯌꯧꯂꯛꯂꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯍꯦꯜꯂꯤ ꯈꯟꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗ ꯃꯌꯥꯝꯕꯕꯨ ꯃꯌꯨꯝꯗ ꯀꯧꯁꯤꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯒꯤ ꯃꯁꯥꯗꯣ ꯁꯣꯛꯆꯤꯜꯂꯛꯄ ꯑꯗꯨꯗ ꯌꯥꯏꯃꯗꯣ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯌꯥꯏꯃꯗꯣ ꯃꯌꯥꯝꯕ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯌꯥꯏꯃꯅ ꯀꯣꯟꯊꯣꯡꯗ ꯇꯞꯂꯤ ꯆꯪꯂꯛꯄꯗꯣ ꯊꯝꯕꯥꯜꯅ ꯎꯔꯝꯃꯤ ꯌꯥꯏꯃ ꯅꯪꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯔꯒꯦ ꯏꯅꯦ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯑꯃꯨꯛꯇ ꯎꯅꯒꯦ ꯇꯧꯕꯅꯤ ꯍꯣꯏ ꯏꯅꯦ ꯀꯧꯊꯣꯔꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯗꯣ ꯏꯃꯨꯡ ꯆꯪꯂꯒ ꯈꯣꯏꯃꯨꯕꯨ ꯀꯧꯊꯣꯔꯛꯑꯝꯃꯤ ꯈꯣꯏꯃꯨ ꯃꯅꯥꯎ ꯌꯥꯏꯃ ꯎꯕꯗ ꯏꯉꯛ ꯉꯛꯂꯝꯃꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯅꯥꯎꯕꯨ ꯎꯖꯕ ꯐꯪꯕꯗꯣ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ ꯇꯥꯆꯧ ꯌꯥꯏꯃ ꯅꯪꯅ ꯁꯤꯗ ꯂꯥꯛꯂꯤꯕꯨ ꯆꯨꯝꯅ ꯂꯥꯛꯄ꯭ꯔꯣ ꯀꯔꯤ ꯂꯩꯔꯒꯦ ꯇꯥꯆꯧ ꯄꯥꯕꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗ꯭ꯔꯦ
ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃꯅ ꯃꯄꯥꯕꯨꯡꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯔꯨꯕꯗ ꯈꯣꯏꯃꯨꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯇꯞꯅ ꯃꯅꯥꯎꯗ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯌꯥꯏꯃꯅ ꯁꯦꯜ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯠꯇ ꯇꯥꯟꯅꯗꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯐꯔꯦ, ꯏꯌꯥꯝꯕꯒꯤꯗ ꯁꯦꯜ ꯈꯔ ꯂꯩ, ꯃꯗꯨ ꯄꯨꯈ꯭ꯔꯣ꯫ ꯇꯥꯆꯧ, ꯑꯩꯅ ꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯁꯦꯜ ꯈꯛꯀꯤꯁꯨ ꯅꯠꯇꯦ꯫ ꯇꯥꯆꯧꯒ ꯏꯇꯩꯃꯒꯁꯨ ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯌꯥꯏꯃ, ꯑꯗꯨꯕꯨ ꯄꯥꯕꯅ ꯌꯥꯒꯗ꯭ꯔꯥꯅꯦ? ꯄꯥꯕꯅ ꯃꯆꯥ ꯏꯕꯨꯡ ꯌꯨꯝꯗꯨꯗ ꯈꯣꯡꯒꯜ ꯇꯥꯕ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤꯕ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗꯤ ꯅꯌꯥꯝꯕ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯈꯤꯒꯦ꯫ ꯌꯥꯏꯃ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯃꯌꯥꯝꯕꯒꯤ ꯁꯦꯜ ꯈꯔꯗꯨ ꯂꯧꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯌꯥꯏꯃꯅ ꯃꯌꯥꯝꯕꯅ ꯄꯤꯔꯛꯄ ꯁꯦꯜꯗꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕꯗꯒꯤ ꯇꯣꯃꯥꯜꯗꯨ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯃꯁꯥ ꯄꯨꯡꯐ ꯐꯔꯕꯗ ꯌꯥꯏꯃꯅ ꯃꯄꯥꯕꯨꯡꯗ ꯃꯌꯥꯝꯕꯕꯨ ꯑꯃꯨꯛ ꯀꯧꯁꯤꯟꯁꯤ ꯍꯥꯏꯅ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯄꯥꯕ, ꯇꯥꯆꯧꯒ ꯏꯇꯩꯃꯒꯗꯣ ꯌꯨꯝꯁꯤꯗ ꯀꯧꯁꯤꯜꯂꯒ ꯄꯨꯟꯅ ꯂꯩꯔꯁꯤꯕ꯫ ꯏꯄꯥꯒꯤ ꯌꯥꯏꯃ, ꯏꯄꯥꯅ ꯃꯗꯨꯒꯤ ꯋꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯌꯥꯏꯃ ꯃꯄꯥꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯕ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯃꯄꯥꯕꯨꯡꯕꯨ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯄꯤꯔꯛꯄ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯌꯥꯏꯃ, ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥ? ꯃꯍꯥꯛꯀꯤ ꯃꯔꯟꯅ ꯂꯥꯌꯦꯡꯗꯧꯕ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯂꯥꯌꯦꯡꯂꯝꯗꯕꯤ ꯑꯗꯨꯝ ꯁꯤꯍꯜꯂꯝꯕ ꯌꯥꯗ꯭ꯔꯣ? ꯄꯥꯕꯅ ꯍꯥꯏꯗꯨꯕꯨ ꯀꯔꯤꯅꯣ? ꯍꯧꯖꯤꯛꯁꯨ ꯇꯥꯆꯧꯗꯣ ꯄꯥꯕꯅ ꯌꯨꯝꯁꯤꯗ ꯀꯧꯁꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯇꯣꯃꯥꯜ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗꯨ ꯈꯪꯎ ꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯗ ꯑꯣꯟꯁꯤꯜꯂꯒ ꯃꯌꯥꯝꯕꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯌꯥꯏꯃꯁꯨ ꯍꯔꯥꯎꯅ ꯃꯌꯥꯝꯕ ꯀꯧꯕ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯌꯥꯏꯃꯅ ꯀꯣꯟꯊꯣꯡꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯂꯨꯈꯣꯏꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯄꯗ ꯎꯔꯝꯃꯤ꯫ ꯌꯥꯏꯃ, ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯣ? ꯑꯥꯎ ꯃꯥꯃ, ꯑꯩꯈꯣꯏ ꯇꯥꯆꯧꯕꯨ ꯂꯩꯇꯕ꯭ꯔꯣ? ꯂꯩꯕꯅꯤ꯫ ꯍꯥꯏ ꯏꯕꯨꯡꯉꯣ, ꯅꯅꯥꯎ ꯌꯥꯏꯃ ꯂꯥꯛꯂꯤꯅꯦ꯫ ꯂꯨꯈꯣꯏꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯈꯣꯏꯃꯨꯁꯨ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯌꯥꯏꯃ, ꯀꯔꯤ ꯂꯩꯔꯒꯦ ꯅꯪꯕꯣ? ꯇꯥꯆꯧ, ꯄꯥꯕꯅ ꯏꯇꯩꯃꯒ ꯇꯥꯆꯧꯒ ꯌꯨꯝꯗ ꯆꯪꯂꯛꯄ ꯌꯥꯔꯦ꯫ ꯀꯔꯤ? ꯑꯁꯦꯡꯕ꯭ꯔꯣ ꯍꯥꯏꯁꯦ? ꯑꯁꯤ ꯍꯥꯏꯅ ꯈꯣꯏꯃꯨ ꯍꯔꯥꯎꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯌꯨꯝ ꯆꯠꯄꯒꯤ ꯋꯥ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯃꯣꯏꯇꯥ, ꯑꯩꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯒ ꯅꯈꯣꯏꯒꯤ ꯌꯨꯝꯗ ꯆꯠꯄ ꯉꯝꯂꯣꯏ꯫ ꯅꯨꯄꯤ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯔꯩ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯃꯗꯣ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯌꯦꯠꯅꯕ ꯌꯥꯕ ꯌꯦꯠꯅꯔꯕ ꯇꯨꯡꯗ ꯈꯣꯏꯃꯨꯗꯨ ꯁꯥꯎꯅ ꯃꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯟꯅꯤꯡꯂꯒ ꯍꯟꯖꯧꯅ, ꯅꯌꯨꯝꯗ ꯅꯄꯥ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯁꯨ ꯁꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯨꯈꯣꯏꯒ ꯊꯝꯕꯥꯜꯒꯅ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯈꯣꯏꯃꯨ ꯂꯩꯕ ꯎꯗꯕ ꯑꯗꯨꯗ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯀꯔꯝꯅ? ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯂꯥꯛꯂꯒ ꯄꯥꯕꯅ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯅ ꯌꯨꯝꯁꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ, ꯃꯗꯨ ꯍꯥꯏꯔꯨꯕꯗꯒꯤ ꯈꯠꯅꯕ ꯍꯧꯔꯛꯂꯒ ꯃꯌꯨꯝ ꯆꯠꯂꯅꯤ ꯍꯥꯏꯅ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯣ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗ ꯊꯦꯝ ꯅꯧꯗꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ, ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯍꯜꯂꯛꯇ꯭ꯔꯕꯗꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯥꯕꯤꯗꯣ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯊꯧꯁꯥꯗ ꯄꯩꯊꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯄꯥꯕꯤꯗꯣ ꯈꯣꯏꯃꯨꯅ ꯃꯌꯨꯝꯗ ꯀꯨꯏꯅ ꯂꯩꯇꯕꯤꯗ ꯃꯈꯣꯏꯗ ꯁꯣꯏꯗꯅ ꯍꯜꯂꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯈꯜꯂꯨꯕ ꯑꯗꯨ ꯇꯥꯏꯑꯣꯟꯅꯔꯝꯃꯤ꯫ ꯈꯣꯏꯃꯨꯗꯣ ꯃꯌꯨꯝꯗ ꯃꯄꯥꯕꯨꯡ ꯑꯃꯗꯤ ꯃꯆꯤꯟ ꯃꯅꯥꯎ ꯃꯌꯥꯝꯒ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯒꯤ ꯄꯥꯎ ꯑꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯀꯥꯟꯅꯗꯦ, ꯏꯃꯥ ꯍꯣꯏ ꯇꯧꯔꯒꯅꯦ ꯅꯪꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯒꯦ꯫ ꯑꯄꯥꯕꯤꯁꯨ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯨꯈꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯊꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯏꯃꯨꯡ 2 ꯑꯅꯤꯗꯣ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫